Mahiroi Fizam Hemanjit Amadi Luang Bilin Toingambi Hizam Mihat ki case CBI na Tizin Bagi Tabakan Satari, Miam na Kongjang Sangsin Bada Democratic or Bamong da Sangsin Bio and Manipuri Governor Anusha Ukena Apil Torokli. Wafama Singasi Mahiroi Fizam Hemanjit Amadi Luang Bilin Toingambi Hizam Gimeum da Satuna, Imung Manungi Mio Singa Unabagi Toroma Madamahana Fondo Kibani. Paumi Sing Yauna Sakiba Kongsat Adu the Mahana Makatana High, Lake Draba Mahiroi Anigi Imung Manuna, Paurum Gada Basina Adu, Wahina Fondo Palugani, Mahiroi Anitam Tina Hard Kiva Sina Lebang Miam Gitamoida, Shouning Bapen the Bakea Amashu Fowley. Adubu shouting bapen the bapumna patha viduna democratic oiba kongzang kaktamak sangsin view, Mahiroi singna ing na sing na kongzang sangsin bada, security force na ahenva forces in a kibadu taway the batawong Mahiroi kya ama security force ke action da aso open ang kibadu tamoy shong na nuwaita bafawe, matungda sigumba tawdo si tok na ba, hona minasay. Mahiroi sing na su kongzang sangsin bada, kutalo paibigano amadi hingsha yaw na sangsin view, nakalamarom da Mahiroi gi maikum uppa, santi tugaining ba myoy sing na irang asigi kudong sa balogduna, Ningda ba thodok sing thogalakpa yai maramaduna Mahiroi singna asigumba maikum uppa miyoi singdagi thapna lebiyo Mahiroi Fizam Hemanjit amadi luang bil inthoingambi hizam gi mihat asida senaba mara leiba miyoi sing atuba matamda faduna serak pinana ba honagani loinana laikidraba angang ani asigi thawai yaudruba haksang sing su thidoknaba leingakna kanna honari haina mahangna makatana phongdoki कि सीबीआई की जांच बिल्कुल चल रही है और तेजी से मैं इनका लाइए जो भी हो मेरे से जितना हो सक रहा शुरू से आप लोगों के लिए मैंने प्रयास किया है कि कहीं भी मिल जाए स्टूडेंट के मन में भी उनके प्रति काफ़ी गुस्सा भी है लेकिन उनसे यही कहूँगी उनके जो गार्जियन हैं उन लोगों ने भी कहा कि बच्चे लोग स्टूडेंट इस तरह का शांतिपूर्ण जो भी आप यहाँ पर जो करना चाहते हैं शांतिपूर्ण करें स्टूडेंट के ऊपर इस तरह की फायरिंग नहीं करनी चाहिए थी और जो कि शांतिपूर्ण वो कर रहे थे और इस तरह का तो मैं बिल्कुल इस चीज़ को जो भी कार्रवाई अगर जिसने भी किया है ये बहुत गलत है Mahiroi Fizam Hemanjit amadi luang bilin thoingambi hizam mihat kamari lena hokiba ihoda security force na ka henba thawong setabadagi langol da leivasi hospital da laikan nari bamioi teret ngasi Manipur gi governor Anusha Ukena setuna makoi gi fibam yengsinki security force ka Nakpigane security force ki kahen bathong the fibamtina shok loba miyoi sing adudi yaripok angtha mamang lekai dagi loitong mong kishan chahi taraga taret shamuro meyai lekai dagi laishram bishwanath chahi tara taret thawal shaval tong badagi shanasham silvesta sahi kulumdoi to phongnang makhong dagi mayang langbam johnson sahi kungamari laushang khong dagi nambam manaw sahi taraga taru waheng khuman dagi langjam ramakanta sahi tara taruk amadi Laushang Kong dagi takilambam pipin maitei shahi taramanga hariba miyoi sing asini.